Yang tabiriba singbu kanglei pauthangi maikaidagi taramna okseri ngasi phongkiba tongan pause sing amadi social media da yawba maruoiba paukara update puduna lakjari ahanbada Ahmedabad ki plane kaibagi thokdokta yawkiba Manipurdagi kongrai lakpam nganthoi charambagi hakchang masak khangdokpa ngamduna ngasi Imphal da puraklaba yai hairi ningsingba yabadi plane kaibagi thokdok aduda yawkiba kongrai lakpam nganthoi charambagi machedagi lawkiba DNA test aduna nganthoigi masak asiba hakchang masak khangba ngamdabadagi mahaki apokpa mapa tha asigi 17 da Ahmedabad ta chatkibani adubu masak khangdokpa ngamduna ngarang nungthil pung 3 minute 15 rom tarakpa matamda masak khangdokpa ngamkhibaga loinana ngasi aisiba hakchang laikhidraba hakchang adu Imphal da poraklaba yai hairi Makha tarakpa pauda Myanmar refugee sing changjapam piriba Mizoram na India gi khwaidagi wangna HIV/AIDS naba state oire Myanmar gi refugee sing mapung phana changjapam piriba amadi North East ta achoba drug ki makol ama oiriba Mizoram na lebak asigi oina HIV/AIDS khwaidagi masing yamna naba state oire masigi hek mathangda Nagaland na oiri National AIDS Control Organization NECO gi data matung ina Mizoram amasung Nagaland state ani asi lebak asigi oina lairiba national prevalence rate 0.20 PC dagi yamna wangkatna chahi 15 dagi nifumapal phawbada lairiba adult singi prevalence rate asi yamna wangna lairi official data asigi matung ina Mizoram da HIV/AIDS adult prevalence rate asi chada 2.73 oiri aduga Nagaland na chada 1.37 oiri Manipur gi oina di chada 0.87 Meghalaya dana 0.43 Tripura na chada 0.37 aduga Arunachal Pradesh na chada 0.25 oiri adubu hariba rate sing asi Mizoram amasung Nagaland ga yagnabada nemba taragasu national average oina lairiba chada 0.20 gi chang asidagi hena wanglibani Assam gi oina di HIV/AIDS ki adult prevalence rate asi 0.13 aduga Sikkim dana 0.11 oiri hairi state sing asi national average tagi hena tathana lairi Mizoram da nongna HIV/AIDS nabagi masing ka hena wangkhalakpa asiga mari leinana Mizoram gi Health and Family Welfare gi Minister Lalrin Puina hariba sing asi mapung phana dil tongnaba punna hona minanaba appeal tokre ajol da leiba Mizoram State AIDS Control Society da pangthokiba governing body gi meeting da Minister asigi maikaidigi state adugi adult sing HIV/AIDS nabagi chang asi mapung phana control tongnaba mathok taba thabak sing paikhatnaba khanghankhre Kulakpi hatpada maitei yaudre khangbadagi Kuki singi shutdown gi khongjang handokre Lisingmanbi village ki Kulakpi hoi kholing haukip maitei singna hatpani haina phana yamna kanna maral sirambani adubu kaina tangda central force na tawbuni haiba khanglakraba matungda makoi masel yatsinna khibaga loinana ITLF na chatharamba matam kaktaba total shutdown gi khongjang handokre kotu gi su khudaktagi khongjang handokle lauthokre iramasi gi matangda ITLF ki Department of Information and Publicity na thadok patrol amana hai Churachandpur gi district administration amasung ITLF ki lucingba singa punna unaduna wari sanabada yasinaba purakpadagi Kuki singna namna khundaba mafamda chatharamba matam kaktaba total shutdown gi khongjang handoknaba phire laurakpani tuibongda leiba ITLF ki office ta nakal ani wari sanaraga tribal customary law gi makhada yasinaba purakibani maram aduna Kuki singna namna khundaba mafam singda chatharamba matam kaktaba total shutdown khongjang khudaktagi handokkhre leikidrabi hoikhonghing haukip ki thawai yaudraba hakjang adu Sehekenda leiba Martyrs Cemetery da leiron channabagi thorang pangthoklagani Laichin Manbi village ki Kulakpi Hoikhonghing haukif laikidabagi matangda achumba oil phangnaba honabada maru oina thodang lawkiba mayambu thagalagli Makha tarakpa pauda ngamkai chambal khaba thingnaba anjamna UN amasung UNPO da aiba cherol piduna taksin kre All Naga Student Association Ancham Manipur na United Nations UN gi Secretary General amadi Unrepresented Nation and People's Organization UNPO gi Secretary General da haujik Bharat Myanmar ngamkhai paringda chambal khabagi thabak chathariba asi kudakta thingbinaba aiba cherol pisinduna taksin kre hari anchamna pisin kiba cherol asigi matung ina
Bharat Sarkarna naga taba mafamda ngamkhai samal khabagi thabak chathariba asi kudakta lepiyu amadi free movement regime FMR chana hanbiyu haibo wapamsu aiba cherol aduda yauri loinana Bharat ki Prime Minister Union Home Minister amadi mapangi thoram puriba Minister singchu haujik Bharat Myanmar ngamkhai ki naga taba mafam singda ngamkhai sambal khabagi thabak asi athuba matamda lepnaba aiba cherol piduna taksinkhre hari Manipur da haujik thokliba hana sunabagi thodok asi terrorism ga mari leinade Kanglup ki Iran ni Kanglup ani yasinnadrabadi lengak chembo wagane haina Amit Shahana nahongna na phongdokre Kanglup ani yasinaba puraktuna Manipur da ing tapa phibam hanjalaktriba makhaidi lengak chembo wana thokani haina Union Home Minister Amit Shahana nongna phongdokre Times of India da piba interview amada Union Home Minister Amit Shahana makata na hai Myanmar ga lona bangam khai paring mapung phana samal khaba ngamdri maduna maram oraga Myanmar da charangna ba phibam hek thokpaga lebak adugi miyoi kaya ngamkhai lansilakpa thengnei madugi sung mathakta maitei singna kota pibaga mari lenaba court ki order ama thorakpadagi khanghaudana Kanglup ani gi marakta ungkhatnarakibane Manipur da Kanglup masel hana sunabagi thodok mamangdasu kayarak thokpa laikre matamduda warusin purangnaba honabada chahi ahum mari hena changba yauki haujikti Manipur da Kanglup ki ungkhatnaba laire haiba taragasu hana sunabagi thodok thokpagi chang hantharagle adum oinamak Maitei amadi Kuki Furuki marakta yasinaba purakpadi ngamdri atuba matamda nakal ani yasinaba puraknabagi pandamda Kanglup ani gi lusingbasing tongan na unaduna wari sanare political gi thakta akhanaba thorang lokhatli maram aduna atuba matamda waruchin ama soidana puraklagani haibagi thajaba lei hainasu Union Home Minister asina phongdoki kumda lisingani kunma palda pangdokadoriba Lok Sabha mikhal mamangda delimitation gi thabak thoramsing mapung phana loisinba ngamgadra haina hangba wahang amagi pakhumna mahangna makhatan hai nupi singda reservation pibagi wafam laikhai taraga kumja lisingani kunma palda sungsoi soidana mikhal pangthoknaba thorang lokatkani asumba mawongda paikhatkadaba thorang oibana maike amatana complaint torkani haibagi thajaba laite ngamkhai wangwadagi mitop kaya aranba mawongda changsilakpagi matangda hangkiba wahang amagi pakhumda minister na hai Lengakna Mizang Mikai Naiba, Tarang Lokatle Haina, Maiki Kayadagi Maral Shirakpa Laki, Oidaba Wapamda Yumpam Oiraga, Maral Kaya Shirakiba Tarabasu, Singnabat Laitana, Atumba Todang Punamuk Paikaki, Namkai Wangadagi Lona Sanglakiba Musing, India Tadokuna Sakiba Tabani, Lebak Adsibu, Dharmasala Ama Oina Loba Zumde, Kanagumbana India the Changlaki Harabadi, Embassy Kudanga, Bisa Loraga Changlapa Yagani, Lebaki Security that Chonga, Akaiba Lakadaba, Maramna, Aranba Monga, Mitop Changlapa, Mupungpana, Tingnaba Honagani, Haina Sum Hangna Makatana, Pondoki, Moyaikaba, Draka, Kunai, Asida Pidi, Visiting Laksinaba, Kari Karamba Torang, Lokalabage, Haina Hankibu Hang, Amagi Pokumda. Singnaba amal lakpa matamda mayoknaba tarabadi matik chaba infrastructure leiba tangai fade national thakta state amadi center gi marakta amasung district gi thakta akhanaba thorangsing lokhatuna ngamkhai wangwadagi lona pusilakpa mayai kaba drugsing mapung phana thingnaba honari West Bengal amasung Kerala da natana state pumnamakta narcotic control wing hangdokbaga loinana numit khudingi drug phabagi thabak lokhatli haina Amit Shahana phongdoki Makatarpo Powda Lengaki Pow Yona Manipur Mathau Toriba Central Force Singi Pow Pombagi Atingba Lerambadu Matam Kargi Oina Suspend Tokre Pongmi Sing Amuwa Base Tetuna Pongzang Changsilakadori Haukiba Me Thagi Tang Kun Lisingani Kun Mangada Ukrulda Pangtopa Mangarat Suba Siroi Lily Festival Governor na Haudopagi Pow Loba Chatpada Gwaltabigi Mapam Amada Central Force na Pongmi Sing Sathakiba Thong Aduda Chenaba Singi Mathakta Action Lokatnaba Demand Togduna Changsilakiba Khongjangi matangda ngarang amju amasung EGM anigi apunba emergency mifam ama amohanna pangthoki lengaki paw yauna Manipurda mathau tawriba Central Force singi paw phongbagi atingba leramba adu lengaki sembagi inquiry committee gi thabak thoramsing loisinduna lengaka mari leinaba official singdi submit tawrakiba amadi Miyamda mapung phana paw phanganba ngamkidaba asina singba yenglaga paw phongdabagi warep adu matam kharagi oina suspend tawba haina warep lore adubu pawmi singna lawkiba warep sing makhatana chathaba oina pawmi singna mathau tawba matamda amuba masugi ribbon thetuna hongjang chathaba amadi pawsi sing ahanba lemaida media gi hak kannaba slogan iduna demand phangnaba changsinba
haibo warep sing lore panmayai wal tabi thodo asiga mari lenana amju amsung EGM na megi tang punda miyam ki khungchat amaga loinana Manipur ki governor da memorandum ama pisin kiba laikre numit adumak tada pawmi singna tan kiba demand singi charuk ama oina lengangna miyoi anina saba inquiry committee ama semki committee asina numit tara mangani ki manungda inquiry committee ki report pikalang na bakhangan ki committee asigi aroba numit aukiba June tara tarukta Manipur ki chief secretary da pisin kre haibagi chapchaba wapam laiki laibak thibadi ngasi Pawada lengang na action amata lokatpa udri lengang na inquiry aduga mari lenana lokatpa thabaki matung inna makataba khongjang phirep loba haina su ngasigi mipam asina yanaki Low bachangda Kuki singna Nongmei kapsinduna awaba chaiteng kaya piraklibasi aikhoi punna mayok naragani haina kokomi farmer wing na phongdokre kokomi farmer wing mi yeng makada AMPFA thausan lalup Loya Loop Amadi Department of Agriculture Government of Manipur ga khusam na duna lamdam masida thokliba irang asina maram oiraga cholaba lomi signi damak low uba matamda tangai pradana changdraba yadraba har urea amadi phodina singwa polam sing ngarang Imphal West ki Phumlo community hall da yandokre Toromadu da Department of Agriculture Government of Manipur ki Principal Secretary Arun Kumar Singhana athoy bamitung Lalup ki President su oiriba kokomi farmer wingi convener AB Elangbomna thongmapu Imphal West ki Deputy Commissioner Mayang Lambam Raj Kumar, Government of Agriculture, Government of Manipur Peter Salam, Directorate of Extension Education CAU Imphal ki Director Professor PH Ranjit Amadi Imphal West ki District Agriculture Officer S Kennedy na akhanaba mitung lensing oina charuk yaki ngarangi thodok thoram aduda Mari lenana kokomi farmer wingi convener AB Elangbomna phongdokibada hauji low uba yadana lairiba Imphal West ki lopam singda low uhandaba yade haibagi wakalonda kokomi ge chatminariba look manga ga punduna tangai fadana lomi singda changdaba yadraba urea amadi phodi sing asi yanthokpagi thaba asi chathabani hariba lomi singna masagi lokpamda low uba changbada Kuki singna Nongmei kapsinduna awaba chaiteng kaya pirakliba asi aikoi puna mayok naragani masagi lokpam kayada lomi sing asina low urakdaba tarabadi sak tangbata natana yamna lairaba kunai ama oirakani kumja lisingani kulumdoi me ahumdagi tholakkiba irang asina maram oiraga lomi singda chaiteng kaya ama piduna lakli hariba lomi singda piriba chaiteng asi hauji maksu Imphal West Imphal East amadi Bishnupur gi mafam singda thokliba thodok sing adu khaktuna sakhi oiribani maram aduna lomi singna low uriba asida support obiba amadi angama mateng pangduna low palhandaba yadi haibagi wakalonda kokomi farmer wing amadi chanminariba look marina kudung chadaba amadi awaba chaiteng nangriba lomi singidamak asigumba khongjang asi chatharakpani haina makata ki covid ki pibam lusilagli ngarang khaktada bi kunthra positive oikhre Manipur da covid laichat ki pibam tapna lusilagle langak nasu meyam nasu laichat asibu laina loba yaroidoire khwaidagi nongna phangba lenga ki pau amana ngarang khaktada miyoi kunthra covid positive oire ngarang na miyoi kunmapan positive oikibani hauji phawbugi oina covid positive oibagi apunma masing asi chamaga tarani thoi sukre official oiba pauna hai ngarang di sample humpu manga test tawbada miyoi kunmapan positive oikibani aduga ngasina sample chama tarani pal test tawbada miyoi kunthra positive oikibani positive oirakpagi changasi chada kunmanga oiduna ngarang dagi hanthai lampen palta leiba nursing college amadasu mahairoi khara positive oirakpana covid ki case hengalakpani india gi oinadi covid laichat ki case hantarakle active case lising manga tarani thoi khakta ngaide khwaidagi noba oina miyoi anikhak siki haina Ministry of Health and Family Welfare na thokpa chirol na hairakli Kuki village ship ki nupi Hoikohing Hokip ki misi judicial inquiry tawgadabani haina governor da memorandum pisinkre Hoki bujun taramapol sagol chen numita Churachandpur gi Luching Manbida security force ka khut lai paiba miyoi singa khut thongna bagi thawdokda haidorakpa noi maruna panbadagi laikidrabi Hoikohing Hokip ki misibu indigenous tribal leaders forum ITLF na judicial inquiry tawbinaba dabi torokpaga loinana mihat adugi mayokda ITLF amasung kotuna Churachandpur amasung Kangpopi district ta kaugiba independent shutdown ri khongjang handokre khongjang manungda ITLF amasung DC Churachandpur gi kuthangda Manipur gi governor da memorandum ama pisin kibaga loinana investigation chatanaba amadi judicial inquiry tawnaba taksin ki hari Moreh da irang leirure Manipur police officer ama Nongmei kaptuna hat kiba case ka mari lenana NIA na lokalakpa case amada faraba
Thangmilen Mangte gi imung manungda ground report ki saman pibat lakpa NIA gi team changba yaroi haina Kuki singna irang hokre NIA gi team aduna police ka loina na changsin bada Thangmilen Mangte gi imung manung gi myoy amata leramba thengnakide yum adugi thong lolaga leramki team aduna thong aduda saman adu chechilamlaga photo lawraga hankhre hari CRPF amadi BSF na singkhongda leiba lomi sing lo uba taunaba yanaba ngak chelagani hari Bangladesh ka tainari ba West Bengal amasung Pakistan ka tainari ba Punjab ki border village ta leiriba lokam sing security na ngak chelaga lo ubagum state asigi oina su singkhong chingya da leiriba lokam sing CRPF amadi BSF na ngak chenduna lo singu ki thabak paikhatpa horagani hari loinana security agency ani asigi maikei masigi mathok taba thabak sing paikhatpa hokre Pawasina makhatana hai Bisnupur district ki Lower Canal da Pubala dagi lomi ama lok suduna leiringai Kuki militant singna Nongmei kaptuna sogan kiba tawdo adugi matungda central government na hariba khongthang sing asi paikalakibani tawdo aduga mari lenana security force amasung Kuki militant singa khut thongna bagi tawdokta cross firing chatharakpada Churachandpur gi nupi amasu siki senior official amana phongokibada Sarkana paikalakliba khongthang asigi matung ina lomi singna lo uriba chingkhong chingyagi karamba jaga sing sensitive oibage haibadu identify tawre makhatana nakal ani gi marakta class thoktanaba valley gi area singda lomi sing amadi security force sing puna thabak tominaba hore hariba chingkhong chingyada leiriba lokom sing asi ningthina lo uba yanabagi dama ngak senabagi CRPF ki kanggo singda kangankre hari Arambai Tengolda Wakatkre, Maite gi lai haraubagi thoramda Jaliangrong Furup ki nat ki oiba Jagoi Semdok Chadok laga utpagi matangda mityeng changbinaba Jaliangrong Furup ki miyoi singna Arambai Tengolda Wakatkre, Arambai Tengolda thakiba wakat jerol amana hai Jaliangrong Furup ki nat ki oiba Jagoi amusung Pijol haibasi Puwariga Chagona duna laklaba isagi shutdown utchanabagi yamna maru oiba machak ngaktani atopa Furup ki miyoi singna Jaliangrong Furup ki Jagoi amasung Pijol sizinabada akaiba karisu leite adum oinamak semdok chadok laga aranba mongda sizinarakpa haibasi Jaliangrong miyamna yaba ngamloi hairi makha tarakpa aroiba yamna maru oiba paw amada Apple Google Telegram gi password billion 13 leak oiramba thengnare Malemda amukta thokidriba mongda seksinna thamba miyut kayagi password leak oibagi thokdok ama thokre researcher singna thijinbada Apple, Google, amasung Telegram ki password billion 13 rom hena leak oiramba thengnakibani haina Cyber News ki report amana phondokre Cyber News ki security research team aduna kumja lesingani kunmanga ge angan basaruk ki hiramaji ga mari leinana thijim homjin thabak pakatuna laki miyoi kaya gi password amadi aruba data kaya leak oiramba thengnarakpa asina maram oiraga online service ta achobo chaiteng ama pirakpa yai hairi thajanari Cybersecurity research team aduna tongan ba data dem 30 rom thengnaki hariba data dam amamam yamna maru oiba record billion 3.5 rom yawba thengnaki matau achumna miyoi kayagi aron athuk amasung password billion 13 leak oirambagi thong asigi matangda tholakpa yaba kudong thibasing kupna thijinba honari matau karamna miyoi amagi yamna cheksinna thamba password amadi data kaya leak oiramlibano haibagi matangda report aman hai chakhalakpagi matung ina miyoi ayamba internet sizinare mobile phone paiba miyoi singsu internet sizinabagi kudong jaba phangli kanagumba amana internet sizinari ikang khangodana URL leak ama link ama tharaklaga irailaina username amasung password khangdopa ngamnabagi pambai sizinaramba yai haina thajanari